Image Paodam Meng Tabi Punamapu Kurumzari Ngasigi Maroiba Pauda 11th National Para Cricket Championship for Differently Able 2018 da Saruk Yarugadaba Manipur gi team lam thakre The Warming Day gi thoram pangthokre poinana Thawar Turel Kananaba gi khongjang sangsinba hokre Hauzik Mapungiba Pawmu Lawbirasi Satliba Thasigi Lakliba Tang Taratagi Taramapan Pauba Maharashtra gi Nagpur da pangthokadoriba 11th National Para Cricket Championship for Differently Able 2018 da Saruk Yarugadaba Manipur gi Disabled Cricket Team ngasi International Peace and Social Advancement IPSA gi Vice President Joy Chandra Konthaujamna Nagpur gi damak lam thakre DDAM na chahi khudingi residential coaching pangthoktuna lamdam asi gi mingsat poraknaba honariba asigi damak thagatpaga amadi championship yawa chatliba singbu Joy Chandra na mai pakna naba mangal pikhi Joy Chandra na hai DDAM na tauriba honariba asida government ki side tagi mateng ama phawba phangdana donation khara tauraga member sing na khainaraga asiguma championship chalakpasi sahi taret helakle government na miyeng sanglaga honarabadi achauba mai pakpa ama oigani hainasu Joy Chandra na makhata na phongdokhe Ngasi Manipur thadokhraba Manipur gi Disabled Cricket Team asida sanaroi tarahumdoi amadi official mari yauri championship asida North East ki oina Manipur khaktamak saruk yaba phangbani Indian Cricket Federation for Disabled ICFD gi mieng makhada Maharashtra Cricket Association for Disabled na sinba championship asi apunba state tarataruki team singna saruk yagani haire Ngasi Manipur Vidhan Sabha gi police demand khanarakpagi hongi thoramsu puriba Mukhyamantri N Birena haikre police ka public ka asuki matik naknaba darkar oi yumda surrender tawjaduna leijaba sing police na demand tawsinduna yumda leiba ngamdana ba tawi haibasi makhata na thohandana ba aigi site gi police station amadi officer singda khangan khre sarkar na law and order da priority piri sarkar na priority piduna drug thingnaba Manipur police ki Haujikna thabak tagi potha khraba IGS ibom sada liaison officer haplambani adubu mahak thabak tagi potha khibadagi haujik IG clay da pahanduna thabak chathari crime against women asina aikhoida yamna satina hat tawi masi karamna srop tawgadagi haibagi akan bakhongjang laukhatle first track court dingduna mioi 38 mapunsigi phado pikre gari huranba drug lalonba phabadagi drug chaba yamna phajana phaгаtle I leitabagi mongda mob justice satharamba sathina control tawre FIR tramathoi laukhatle mioi tara taruk file ga loina na jail pikre surrender tawduna yumda leiriba singda kihalakliba sing lona pau pibiyo sarkar na sabsaba action laukhatsage suda leiriba sing makhoida license to kill pibadauna aingi wangmada thabak tawba ihau hauba khulai puraga chatpa yade haiba lei anauba sarkar laktuna su tawnariba singi kemta check tawbada aina yadana leiramba mioi kunga taruk khulai ga konana phare masida kinepar fawba yaurami su tawriba singna miyamda kihalaga tax khomba ayaba pide madu action launaba MLA sing paulerabadi DGP da pau pibiyo crime against women gi fast track court Jila Kudimakta Thambada problem lay, man power Fajana Pibangamdrabadi back lay, Masida delay Tauba Laite. Dine harness rule Amagi Makada Tawani, Serial Oina Tauzabani, Maduda Asan Miragi Wapam Laite, Bom Pokhaiba, Central Agency Amada, Tigat Halaga, Mamut Tagadra Kanbadagi Tauhanbani, CCTV, Yungadaba Mapam Sing identified Tawaloide, Atubada Yungduna installed Tauragani. Gari huran ba humputra rom phagatle new surrendery policy April amadagi satharagani tipai mukta masak khangdaba singna tax lawi hairiba sing check tawjage lilongda substation hangnaba thorang tawre fire substation gi matangda Manipur sarkar na scheme ama tawba sarkar khaktana ngamloidabana center dagi scheme gi damak mateng launaba planning tawjage fire substation trani thoi hangnaba thorang tawre lilongda numit khudingi tribal maitai pangal sing drug sabala I haibasi house serious oina lawi masi lehandana ba action lawragani yai report fire substation ama hangle station laitriba adu yamna thuna hangnaba tawjage haiki
वाफम असि मणिपुर विधान सभा दा ऑपोजिशन कांग्रेस की मेंबर सिंह टीएच लोकेश्वर के मेघचंद्र एमडी अब्दुल नासिर केएच जॉय किशनना पुलिस नंबर 8 डिमांड की विभाग ता पुखलखिबा कट मोशन दा सरुक यादुना हंगलखिबा वाहंगी पाखुमदा मुख्यमंत्री न फोंदोखिबनी मुख्यमंत्री न मखा तारदुना बॉम्ब एक्सपर्ट खुदिंगमक जिला खुदिंगमकता थंबा ngamdrabaso district ta thamba ngamnanaba yangsinjage police station da piriba pausing asi matamga sanabra haibadu yangsinjage anti corruption da investigation officer tara hable complaint chonga kunthra lakle sahum yankhai mari register tawre sahum taret dispose tawkhre nifu mari under trial da lairi officer kungani pan gi mathakta action lawkhatle ayo amada sinabada madu amu hana research thagalakle DNA test tawnaba forensic watliba staff sing amasung infrastructure sing hablabadi mapangal kanba ngamlagani awatpa staff sing amadi khulai sing athuba matamda mensilagani haiki demand sing asi khanabada ke Ranjit ke Govindas Konthaujam Suresh Kumar Okram o Henry Dr. Sartolian Amona Singh bakayanasu magi wafam sing sabada phongdokhi opposition member sing na police ki ka henba listed amadi fire station sing thambidaba nupi angang da sathaba crime sing drug chaba drug lalonba amadi gari huranba mob justice na singba kayana singba demand sing adu khannabada sabada thongkibaga loinana traffic rule gi matang da su sabada phongdokhe ngasi bharat ki amadi manipur gi mafam sinba thungna national deworming day gi thoram हौदोक नखिबगुम थवाल डिस्ट्रिक्ट की ओइनासु डिस्ट्रिक्ट हेल्थ सोसाइटी थवाल न सिंदुना डिस्ट्रिक्ट असिगे हाइरोक हाई स्कूल दा हौदोखरे नेशनल डी वार्मिंग डे गा मरी लेनना सही अमदगी हौरगा सही 15 फावगी मनुंगदा लैबा आंगांग सिंगदा तिल हिदाक पिजबा हौदोपगी ngasiगी थौरम अदुदा डिप्यूटी कमिश्नर थवाल हौबम रोसिता आईएस ना थुबा मिथुंगलेन डिस्ट्रिक्ट हॉस्पिटल थवाल गे चीफ मेडिकल ऑफिसर डॉक्टर एन जयंत कुमार ना थौरम मपु ओइना सर याखे अथोइबा मिथुंगलेन ओइखिबी डीसी थवाल हौबम रोसिता ना माहिरोइ सिंगदा अल्बेंडाजोल टेबलेट चामरी पिजदुना नेशनल डी वार्मिंग डे की थौरम हौदोखे लोइनना अखंग अहै सिंगना करिगिदमक नेशनल डी वार्मिंग डे की थौरम असि पांगथोकलिबनो अमदी अल्बेंडाजोल टेबलेट करिगिदमक पिजरिबनो हाइबगी मतंगदा वांगांगलदुना सरुक याखिबा माहिरोइ सिंग अमदी मियामदा वखल तहनखे थौरम मदुदा अथोइबा मिथुंगलेनगी वारोल पिरदुना डीसी थवाल हौबम रोसिताना हाई आगांग सिंगदा तिल लेरकलिबा असि अमोट अकाई यावबा हक्चांगदा मसि ओइदबा पोटलम सिंग चासिन थक्सिलुबा अकोइबगी फिबम मोटना थंबा अमदी सरम थक्लमदाई मतमदा खुदसा निंगथिना हामदबा मरम कया असिदगिनी मरम असिना नेशनल डिवार्मिंग डे गी थौरम असि हेल्थ एंड हाइजीन अमदी स्वास्थ्य भारत मिशन ना सिंगबा थौरम कया असिगसु मरी लैनै डिस्ट्रिक्ट असिगी ओइना डिस्ट्रिक्ट हेल्थ मिशन ना थमलिबा आगांग सिंगबु तिंजंग काइजंगदना थमनबगी पांदम असि फंगनबा होटनबदा माहिरोइ सिंग अमदी ममा मपा ओइबसिंग यावना पुन्ना होटनमिनबगी मथौ ताई हाइखे प्राइमरी एग्रीकल्चरल कोऑपरेटिव सोसाइटी पैक्स अमसुंग हैंडलूम कोऑपरेटिव सोसाइटीज ऑफ मणिपुर स्टेट के चेयरमैन बोर्ड ऑफ डायरेक्टर सिंगी ओइबा नुमित हुमनी चथगदबा A 3-day leadership development programs की थौरम ngasi Institute of Cooperative Management ICM Cooperative Complex Lamphel-Pat Imphal laibagi conference hall da Hais Rupachandra Singh IS na registered cooperative societies government of Manipur na thoiba mithung oiduna howdokre थौरंगी अथोइबा मिथुंगी वारोल पिरदुना हाइस रूपचंद्र ना फोंदोखिबदा क्वालिटी हंथबा डिजाइन फजदबा पोथोक्सिंग योनबदा ममल हंथै अदुना पोट लैरिबसिंगी अपांबा खंगना डिजाइन अमसुंग क्वालिटी दा हेनम एंग थमदुना पोथोक्सिंग पुथोकदबनी थौरमदुदा सर यारिबा बोर्ड ऑफ डायरेक्टर सिंगदसो मार्केट के स्ट्रेटेजी सिंग लौसिंग ज्ञान खोमजिनदुना कोऑपरेटिव सोसाइटी सिंग हिंगननबा इंटरनेट की खुथांगदा मार्केटिंग तौननबसु हाइखे ऑल मोरे सिनमी लुप अमदी माइनॉरिटी वुमेन डेवलपमेंट सोसाइटी मोरे अनिना सिंदुना ngasi मोरे तुरेल वांगमक वार्ड नंबर 7 की कम्युनिटी हॉल दा सिनमी सिंगी मिफम अमा पांगथोखरे ngasi की मिफम दुदा ऑल इंडिया ट्रेड यूनियन कांग्रेस की जनरल सेक्रेटरी एल सतीन कुमार वर्किंग वुमेन फोरम मणिपुर की सेक्रेटरी वाई इंद्रानी आइतुक मोरे की सेक्रेटरी केएस ज्ञानेश्वर वर्किंग वुमेन फोरम मणिपुर की वाइस प्रेसिडेंट विदुमुखे ऑल मोरे सिनमी लुप की सेक्रेटरी नूरजहान लुप असिगी फाइनेंस सेक्रेटरी एल बिनारानी ना प्रेसिडेंट मेंबर सिंह ओइना दाइस फंखे थौरमदुदा आइतु की जनरल सेक्रेटरी एल सतीन कुमार ना फोंदोखिबदा हौखिबा तांग तरेता नामफालों कैथेल मैना चाखिबा अदुदा मोरेदा लैरिबा नोमगी सुजनोमजरगा हिंजरिबा सिनमी सिंह अवाबा कया मायोकनरिबा अमदी मखोगी अवाबदा सरुक यारी
सिनमिसिंगी रिलीफ अथुबदा पीननबा मरी लेनबा मणिपुर लेंगा की मकोक थोंबसिंगदा हाइजगनी सिनमिसिंगदा पीरिबा खुसुमन हंथना फंगलिबा असि हेंगतुना नोमदा लुपा 4 अमदी थागी ओइना लुपा 19 फंगहननबगिदमक आइतुकना इहौ कया हौरी हाइखि Leo Club Thawal District 322D na Leo Multiple District 324, Leo Multiple District 3231, Leo District 3231A2, Leo Club of 3 IDF, Leo Club of 3 IDF, Kevite City Amadi, Lions Club of International Youth Wing Punna Sinduna, Nomagi Oiba Awareness Program Amadi, Mairoi Singi Meet Ubagi Sangyang Tobagi Thorum Ama, Ngasi Thawal Tomjing Makong the Laiba Kids Brides School the Pangtokre. Thorum Madugi Matang the Leo Club Thawal Gi President, Rosan Soibamna, Pongdoropada, International Ki Joint Project Amagi Makada, Mission Vision, Haiba Pandam Asida Pik Liba Mahiroi Sing Asida, Meet Soktuna Uba, Ngamdabadagi Awaba. Lairabra haibatu sangyeng tawbani loinana vision screening refractive error amasung color blindness ki matangda mahiroi sing amadi oja singda awareness pibagi program asi pangthokpani haikhi ngasi gi thorom aduda LCIF ki chairperson Lion Dr. CH Renubla Devi amadi atai Leo Club amasung Lions Club Thawal gi mioi kya su saru yakhe ngase yopung 10 minute 10 rom chalakpada commando Thawal team amana nupi police yauna sathakiba drive amada Thawal wangma parking manaktagi mioi anidagi local yungau sungnaba kilogram marifu humdoi rongi oigadaba hamai nupi ani duga loina na faraba nupi ani adudi Kangpopi district ki new kanandagi eling baifai sahi kungamapan mapuroiba lalbem baifai amasung du along dagi bemnu baifai sahi nifu mapuroiba laikhidraba genpu baifai ne Thawal turen bu khosem gi anaiba amot pa ising oihaliba asidagi kanbiyo haiduna turel asigi nak yata khundariba miyamna ngasidagi tongan mafamsingda wakat mifam famduna khongjang sangsinba haukhre Thawal turel gi nak yata khundariba club organization singi mihot singna semba Committee on Conservation of Thawal River gi ramjing khada ngasidagi hauduna tha asigi tang 13 phawba leptana sangsin gadauri wakat khongjang gi saruk ama oina pangthokhiba ngasigi miyam gi wakat khongjang sing adu Thawal Khetri Laikai Kaithel amadi Wangkhem Kaithelda miyamna sintha leptuna sathakhe wakat khongjang aduda miyamna our river our life our Thawal river is dying let's revive our Thawal river amadi save Thawal river haibna singba thaba plaque card sing sizinakhe ngasigi wakat khongjang sing aduda saru yaramba singna phongdoknarpada Thawal turen gi sing ase khosem gi lainang yauba amotpa ising oirakliba asi matam kuire torel asigi ising sizinariba mioi sing lising kaya ana layong kaya mayoknari matam asuk kuibasi khangwa yaba khangduna lakpani hiram asigi matangda mamangda club organization singi mioi singna lainga ki mari lainaba singda torel asibu kanbinaba haijaba kaya su laikre adubu ngasi phawba thabakta onthok pirakpadi laitri maram asina ngasidi miyamge khangbagi pangkhai loikiduna miyamna haunaruba laitana torel asibu kandaba yade haiduna khongjang asi sangsilakpani athuba matamda mari lainaba singna akanba ahenba mieng sangbiduna mioi lising kaya gi punsi kanbiu haina appeal torokle Sija Hospital and Research Institute Health City Langol Imphal amasung Thawal District Hospital ge mayoknabada laiba Rafa Hospital anina punna sinduna nomagi oiba lemna ya sek tawbagi camp amangasi khangabo awang lekai da laiba Bangsi Budol Youth Club da pangthokre camp aduda nupi angang yauna punna mioi chama yankhai romna ya sek tawbaga loinana angang sing amadi mahairoi singda special discount piduna khudong chaba pi khi haire Hauzik chathariba Hero I Lake ki Neroka FC gi mathangi home ground match hayang Sarsila Borders Gawaga Kumal Lampakta sanaragani wafamasinga si classic grandida pre-match conference ta Neroka FC gi coach give Raikhana phongdokhibani mangna hai hayeng sanagadoriba match asi Neroka FC gi 13 suba match ne Hero I League asigi champion oiba ngamnaba league asigi Nerokana sanagadaba match sing mai paknaba hotnagani haikhe
One Day Awareness Come Voluntary Blood Donation Program among us North Ewasida Laiba Maipakpi Maternity and Child Hospital MMCH Imphal da Pangthokre Lemna E Dan Tawa Amadi Masigi Matangda Khangminabagi Program asi District Health Society Imphal Amadi State Blood Cell National Health Mission ga Khusamnaduna Sinduna Tharamduda MMCH Imphal Executive Officer and Surmaniga Loinana Nupi Donor Kul Amadi Nupatra Mangana E Dan Piki Jiribam District Tangarang Dagi Legal Aid Clinic Amadi Legal Literacy Club Hangdopagi Thoram Chatharapagi Manungsanangasi Jiribam District Tongan Bamapam Anida Legal Aid Clinics Amadi School Amada Legal Literacy Club Hangdokre Ngasi Legal Aid Clinic Amadi Legal Literacy Club Hangdopagi Thoramda Additional Session Judge Fast Track Court Manipur East W Tonem Maitei Judicial Magistrate First Class Civil Judge Junior Division Jiribam Jangolen Haukepsu Saruk Yake, Manipur State Legal Services Authority Amadi, District Legal Services Authority na Sinkiba Thoramda Ngasi Legal Aid Clinic Hangdokiba Mapam Anidi, Laisabitol Amadi, Sonapur Dani, Aduga Legal Literacy Club Hangdokliba School na Lalpani Government High School ni Hairi. Council of Higher Secondary School Manipur na Pangthokpa February tang 18 Haugadoriba Class 12 ki exam da Kaksing District ki Kaksing Khunau da laiba Kaksing Khunau College da exam center tagadaba mahiroi chahum mefudra humdoibo center interchange tawbada Sugunu Higher Secondary School da center pisilakpa amaromda Sugunu Higher Secondary School da taba mahiroi chama tararomna Kaksing Khunau College da center pisilakpa asina mahiroi singi sathok sasinda khudong chadaba kaya piragani maram asina Manipur laingakna hiram asida miyeng changbiduna mahiroi singna mayok nagadoriba khudong chadaba sing asi kohanbiu haina laingaki pukning sing silakli Krista kum lisingani taruk tareta VIP na Sizinaba Chhattisgarh government na Augusta Westland Chopper ama laikiba matamda senja thumja tauki madugi maramda thigapiu haina NGO amana tharakpa darkas ama Supreme Court na laukidre non-governmental organization source abhijan amasung ataina helicopter ama laikibagi matangda thigatpinaba tharakiba darkas adu Justice AK Goel amasung UU Lalitna Saba bench aduna laukidre bench aduna haikibada khudam changdam phangdabadagi darkas adu laukidabane Petitioner Singna Haiki Matamadugi Chief Minister Raman Singhi Masanipa Abesak Singna Lisingani Nipanda Beatrice Virgin Islander Labor Bank Amada account ama hangki Diladugi Thaudokta Pham ama Chennai Amadi Commission Oina Sel Piki Loina Madugi Senpham Adu Bank account da Sanglamba Yabagi Oithokpa Lai Helicopter Adu Lainabagi Pham Kaya Baton Tawgani Hairaga Augusta Westland Chopper Damak Tender ama Thoki Haiki Ngasi ayuk Kerala gi Kosin Shipyard ta thokiba mai chakpagi thaudokta yamdrabada mioi manga sire trama thoina sok apan nangkhre Shipyard tagi phangba paugi matung ina khamduna leiba jahaz sagar bosan dagi pokhaibagi makhol taki matamaduda jahaz atuda mioi kullom thabak tawduna laikhe Oil and Natural Gas Corporation gi jahaz adugi teng aduda pokhai khibani hairi jahaz adu Shipyard ke dry dock ta semjinduna leibani Laipapupo Oibadagi Suti Oibanina regular workers sing the Lakide, dairy laborer Amazon contract workers sing a tabak suduna lighting idani, police na haibada, mai sakwa adu haujikti laksile, listing a masamapan, humputra, nipanda, linkat kiba, Kosida Laiba, Shipyard, Aduna, Indiagi Quaidigi Kuiraba Shipyard ne, Masida Jahaz Sabagi Quaidigi Sauba Tabak Tawi Amade, maintenance ki Kudong Saba Pangi Haidi, Union Shipping Minister Nitin Godkarina, Tagdok Adubo, Tizinaba Order Amatokre, like Hidrabasingi Damaktaso, Minister na Awaba Pongdokre, Hauzik Aroibada Maroiba Pau Amuhana. 11th National Para Cricket Championship for Differently Able 2018 da Saruk Yarugadaba Manipur gi team lam thakre. The warming day gi thoram pangthokre poinana Thobal Turel kananabagi khongjang sangsinba hokre. Ngasigi damakta di image Paodam pijaba loisinjare meyeng tabiriba punamokpu amuka hana khurumjare.